ngasi phongkhiba tongan manipuri siphongsingdagi maroibi ipausing myamna thamjagi ahanbada MSPDCL gi MD Subhash Chandra amadi ED Santi Kumar gi service re-engagement tonaba cabinet ki warep ko na sanhankidre MSPDCL gi managing director NG Subhash Chandra amasum ED Hai Santi Kumar anigi service matam loirabasu manipur sarkar gi phonggi cabinet na warep lawduna makhoi anigi service amuhana re-engagement tawre haina thokiba order adu Manipur High Court ki Justice MB Murandas ki bench na sanhankidre service matam loiduna thabak tagi retainment tawragadaba employee singbu amuhana re-engagement tawraga thabak puan ba haibisi makhata ba employee singi hakmat pagaloinana models one bani haiduna MSPDCL gi superintendent engineer and Jasobanta amasumi ani na state government ki mayokta writ petition ma file toki Hairiba High Court ki bench asida writ petition asigi hearing sa thapa matamda advocate a goli na petitioner gi represent tawduna asumna submission tawki madudi MSPDCL gi managing director NG Subhash Chandra amasum ED Hais Santi Kumar anigi service matam loirabasu Manipur sarkar gi phamkiba cabinet na warep lawduna makhuyeni gi service amukhana sahi ama sangdoktun re-engagement tawre haina January 5 ra thokiba order adu totally illegal oibaga loinana Supreme Court amasung court asina lawkiba decision singi mayuktani aduga MSPDCL MSPCL da managing director amasum ED posting paibada eligible oiba miyoi sing kalaga hairiba thabak pathakraba ani gi service re-engagement tawba haibisi makha tabada leiribi employee singi rights sing violate tawre haki council asigi submission da PWP clause of 638 of 2020 gi mari leinana 2021 gi January 5 da state government na retired tokrabai health director gi service re-engagement tokiba do high court asigi order amana kaksakhibugumna hauzik Tharak liba writ petition asi admission piduna MSPDCL MD amasum ED na post re-engagement tawribasi kaktat piu haibaga loinana petitioner sibu sub engineer in charge and appoint to binaba direction PBO haina player toki respondent gi council oriba senior advocate N Kumar jina petitioner gi council na submit tawrakiba submission sing maintainability matang na oppose tawriba bench asida asum hai petitioner si MSPDCL gi superintendent engineer oina thabakuri aduga petitioner tharakliba petition asi locus standing litaba maramna writ asi maintainable oide dismiss tobiyo aduga petition asi ga mari lenina interim order sing thupigano haina clear tarki bench asina nakala nimegi submission sing tarba matung amadi record leiba material sing kupna yenglaga court asina english sing ani gi April 10 ta ki order adu satna duna leiribana state government January 5 gi Impugnate order na MSPDCL gi MD amasum ED post re-engagement tokiba do court asigi order adu violate tawani haina lobuga loinana hairibi re-engagement tawbigi order asi interim oina state tokre aduga respondent sing counter affidavit tharaklabasu madugi maintainability amasum merit sing yenglaga bench asina khanagani haina judgment pikibaga loinana matter asi February 4 makata na khananaba list tawduna thamkhre Makasa tarak po na to papawna Maharashtra rape case ta senaba miyoi fari Maharashtra gi Thane district ki manungsa na laiba Thakurli railway station manakta masagi sei taragatre rum surabi nupi masama bo police personnel sadun ikai kunuba mahan bada senaba nupani phawangam lehaina police ki makok thongba uwangang loya mananga si phongdurakli police ki uwangang loya sina phongdurakhibe ki matungina thawdo si hawkibi rai numiki numidang wairam da thokibani Thawdo asi da senaba ki damak pharaba miyoi ni ki manungda amari hana digi hauna nupi da makut sanglubagi record leiba miyoi mani Thawdok sida pharaba miyoi ni edu Kalyan amasum Dombivili district gini makhoi ani dugi manungda amana sinmi nedu atopa amana ti stall gi mapuni sinmi asi mamangda nupi da makut sanglubagi da mak police na pharuba lekre aduga ti stall mapugi oina de asiguma thawong singa sigamari lenaba case sing da sienaba lekti Proxo ki makhara makhoi ani gi mathakta tungan ba case sing nokotkiba loinana wangpong sa tabokre aina ACP Sunil Karhade na permission na phongdorakli atopa pawanamo government forcinga Revel singa khut thoknabada miyoi lising maudra lanjenakhre handakta Congolese forcinga M23 Revel singa khut thokna kibada miyoi lising maudra ro mayu makai thadoktun lanjenakhre na UN humanitarian report paladuna UN gi spokesman amana phongdokre UN Secretary General Antonio Guterres ki chief spokesman Stephens Dusrik na haki madudi
UN Office for the Coordination of Humanitarian Affairs OCIC na pirak report matungina Eastern Congo gi North Kivu province ki manung sanba ki singga amadi masigi akoibada government force ki amasum M23 grand gi Revel singi marakta kana khothonakhi nakalani gi marakta kana khothonabadagi mayumakai thadokuna lanjenakhi wa miyoi kyana naknana lairiba mowesu gi school singa masum sir sing dana tana imung kyara sangjapam lokhi mayumakai thadokuna selakhi ba miyoi sing mowesu da leptana thungkhiba loinana mafam aduda cholera amuhana sandurak yai hain humanitarian organization sing akiba phongdoknakhi mamangi thadasu cholera gi leisat ama mafam aduda thokrabani hairi sip spokesman makhatana haiki madudi nakalani gi marakta khutthoknaba aduna maramoiraga lanmi satok sindasu akaiba pibidagi awaba nanglaba singi damak humanitarian mateng sing pibirsu khudong thiba kaya mayuk nakhibani hainasu pausna makhatana palakli Lushilakpoina hauji hujik thokliba Russia amasum Ukraine anigi war update latest update memna thangjage Ukraine atamdana hospital strike chathaduna miyoi taraga mari hathibagi damak Russian akan mamaral sirakhreri Russiana lokshilaba Ukraine gi nongpok thangma sarukta leiba hospital amada ngarang thangsa numite Ukraine gi lanmising atamdana strike chathaduna miyoi taraga mari hathibadu Russia gi mekedi gi war crime gi thawdukne hain akan mamaral sirakre Hospital adu Ukraine lanmising atamdana strike chathrakhiba adu miyoi taraga mari hatpaga loinana medical staff yawbaga loinana patient kunga mari ka hena asu apanangan ki haina phongdorakre thokriba thawdo adu gi matangda Russia shirakliba moral sing asigi pakhom oina khudaki oina Ukraine gi mekedi gi pakhom amata pirakpa tawdri hiramasi gi matangda Reuters na mapung phana asum aran thidokpa ngamdri haina report pirakre Russian Defense Ministry gi mekedi gi thadorakpa worol madahai Russia na Ukraine gi hana lokshinduna leiraba Novedar lebo hospital adu da ainia da bomon atamna rocket capsinduna strike chathakibani Ukraine landmis na hospital adu da HIMARS rocket launch system sejinadun akan momon strike chathakibani haina phongdorakre asinguma missile itega si misamya mamadi medical facility da sejinarakpa si Kif langaki asabu war crime amani haina defense minister na makhatana phongdorakli garang satharaki be etek adu hana na plan toraba matun hospital sida leiba miyam hana na ba satharaki be etek ni makoi gi thawong sima asabu war crime ama oibena masigi sap sap pakhom pigini haina ministry gi mekedi gi phongdorakli hairiba hospital sida misam amadi aso apan nanglaba lanmi kya tha kya gi mamana gi leng saktunu laklibani local people sing layeng butana tana aso apan nanglaba lanmi sing sumi medicine gi mekedi kana hona duna punsi kana na balairi bo hospital sida atamna US na sawa rocket sing kapsalak baibasi niam sumdaba war crime amani hana maral sirakli sera sida Ukraine amasung nuksuk lebok sing gi mekedi gi phongdorakpada Russian lanmission si Ukraine misam lising kya city amadi town sing the leptan artillery amadi air strike sathaduna miyoi lising kya thengthang kya rak hatkib lekre Russia na misam yam hatliba du khwaidi ki sabo war crime ni hana phongdorakli Ukraine gi wapam asida Russia gi mekedi akan mono yaning da phongdok tuna makogi lanmisina kaidonung da Ukraine gi misam yam singda target tawduna landa khiba leiti haina phongdorakhre su pausna makhatarakli aduga hojiko inati myam paus matang sa lusinjarage masu myam pun ano wabdir ngaminasi